mayamda nungtigi channel sigi makedigi share tawjariba akhanaba mayamna khangjanbada hena kanagadaba editorial column dagi lakhochaba ngasishu sefong amadagi editorial column dagi lakhocharakan share tawjage mayam lefutaminasi content asigi mamingsna mayam cyber crime thingnaba sarkarna akanba thabuk lokhachi haiba content chi mayam da share tawjarake huran bana police dagi matam khudimakta khongkap ama hana sangshili haibisi aikhogi law and order miyam gi punchi amadi lan thum ngak pada asauba thodang lawriba police personnel singna khak kawbiroi hauziki matam asida khwaidagi laibak miyam gi koksaba ama oidibasi cyber crime asini cyber crime asi internet ki khudong saba phanglakpadagi computer amadi mobile sijinaraga makhal makha kya gi crime satharakpani khudam sing haibabu nupa nupi khainaraga nupi adugi natai sadaba photo whatsapp ta amadi facebook ta thagalakpa miyoibagi izat sokpa wahi wata iduna thagalakpa mi buki halakpa sel gi demand torakpa laiba ki lusingba saknai raba kya gi izat sokpa thabak torakpa asini khwaidagi nungaitribadi photo semdok semjin haibadi mi amagi makok mi amada panchinba phi thungdaba photo kya hapsinba asisu ama oiri lamdam asida ILP sana hangadabani haibigi miyamgi akanbi issue sangsilinga marakta matamadugi minister deputy minister amadi lusingba kyagi photo semdolaga thagalakpadagi sauningba nokningba amadi tukutchaba kya yauki maramaduna cyber crime asina masa mareng falakpadagi communal gi irang thokpa yaba photo wahi wata thagatpagi sangasi nongmonomagi hengalakpagum tawi khudamoina congress sarkar gi matamda anauba district tare chemle haiduna lakthorakpa matamda laibak irang saukthokke tawada sarkarna internet thingjanki ikui kuidringai resu Jammu and Kashmir da internet matam kuina thingjanki asiguma cyber crime dagi tholakadaba wathok kyasi ningthina thingnaba amadi control tonabgi damakta Manipur Police Department gi makhada cyber crime unit mapung fana semgatnaba honabatai Imphal West District ta cyber crime control tonaba apikpa unit ama hangdokhi unit aduda police SINI head constable ama khakka loinana matamdugi additional XP Dr. S. Ibomsana lusinglaga cyber crime gi wathok thoktana bohanaki haujiksu cyber crime unit asi pibam khara fagatle hairabasu matik saba manpower laifam thokpa khusu khulaina singba suna laitabagum tawi Manipur pumbagi cyber crime gi wathok lakpa matamda apikpa unit ama khakna punamak control taunaba honaba haibisi yamna luba amani cyber crime unit asi haudorakpa matamdadi internet line ama government na piba laptop computer masama sana leiraga sizinaki singtha ningai oibadi matamadugi cyber crime unit ki lusingba oikiba Dr. S. Ibomsana cyber crime gi wathok lakpada thawaina honaduna Guwahati Kolkata Delhi na singbagi mateng lauduna detect tawna bohonaki awang nongpoki state singda cyber laboratory amamam hangduna matik saba recruitment sing manpower sing shuna thamkhre Masina cyber crime ningthina lakshinba amadi detect tawbangam hali maramaduna Manipur sarkar nasu cyber crime laboratory ningthina semgatuna laifam thokpa manpower amadi equipment sing ningthina thamduna cyber crime lakshinanaba amadi thawandana honafam to I habu wafam sini sigi kalam sina phungdoraklibisi amasu mayamgi wakhalon su kari lebibigi habu sunjo shodona comment box ta thambira mohaina Manipur top channel gi mekedi gi mayamna request tawjare amasu makhasa tharjarak poina atopa mayamna tabra nungaigadaba masum marueba content masang katang editorial column dagi lakhacharakan share tawjage mayam taminase amasum mayamna makhasa thajarak poina share tawjagaduriba content asi hauji Manipur thoklebo wathok singa mari leinaba content amani khanjaduna mayamda share tawjabani mayam taminarasi Paisabu pirabadi yadaba laite yungang amadi yungok su phone yorhalli haibisigi matangdane mayamnasu mina uriba amasum khangnariba yaubiragari sunshudana comment box thambira mohan channel asigi mekedi request tawjari Manipur sarkar na sai kharagi mamangdagi hona Manipur si dry state ni haiduna lauthokrabasu ngasi Manipur gi konung oiriba Imphal sar manung amadi akoiba mpham singna yugi isau thokpada natana Manipur sinma thungna yungang amadi yungok pak sanadumak yoli Amaromda mayai kaba nisa saba thakpa yon mamadi supply tawusing thingbagi khongjang lamdam sigi maira paibi
ima ibelsing amadi maru oina amada amadi kadana achauba thodang lauduna changsilaklabasu yugi isau osida hantabletri oiriba phibam asi Manipur sarkarna dry state ama oibigi mapung phaba athra adu thogan nanaba chapchawa thabak lokhatabadagini aduga nisa yolibasingbu sarkar gi makhada lairiba security force kayana yamna phongna sogatpadagini haibada haimanba thokloidra haina khali hauzi imphal manung amasum akoiba mapham kyara Indian made foreign liquor marang kaina fangli asumna yungang yoliba miyoi singasi phagat pagi mahuta mapham adubu koliba police singda matik saba paisa pirabadi adumak maning tamna yonbagi thabak sathali haiba wafam amasu tari खुदामोइना युंगांग योनब दुकान सिंगी मपु सिंगु मरी लेनब पुलिस की मियोइना हाना मंगजौनना कौरगा सेलगी डिमांड तवी कारिगुम सेल्फम मदु मतम चाना पिहौद्रबदि यु योनफम मदुदा रेड तौदुना युंगांग अमदि युंगाव फगतपगी थबक सथै हाइना लै अदुबु सेलबु मतम चाना पिरबदि कारिगुम अथिंग अमत्त लैतना यु योनब अमदि थकप यहल्ली हाइबसु मियामना फोन ngangnari Masina loidri Impal City manungda lairiba yungwang amadi yungau yoliba mafamsingda police personnel kayana routine naina paisa khombagi thabak ifong fongna sathaba miyamna aduma uba phangi karigumba matamda paisa pidraga yu oina thakpa yamna tona bikhyari gi matawgum lupa manga tara fawa niba yauri motorbike thauba police personnel kharanasu sayol amagi manungda thangja khudingi oina yu yonpham khudingdagi lupa sani gi sangda khombagi thabak sathai haba wafam amasu yu yon basingna adumak phongdokli asumna security personnel singi maraktagi aran mamongda aina yadaba yungang amasum yungau yon basingbu yamna phongna sogotpa sel piriba makai maning tamna yu yonba yahanba sina Manipur yugi isau thoganbada asaubu mating oheli haiba yai हाइरिबा लेबाक मसा तारब थवोंग असि थोक्तब तारबदि नोंगमगी यु योनब मदि थकपगी सांग हेनगलकनी अदुगा लमसा सजत फजदब पुलिस पर्सनल खरना यु योनफमदगी सेल खाइरगा मदि लौबगी थबक सथरगा मथौ सुमना तौजरिबा मणिपुर पुलिस पर्सनल सिंगबु इज्जत लेखा ताबु ओइना थोकनी लाइरेना मसा सा मपोकपदा हांखोक अमा यावी हाइदुना पुलिस पर्सनल सिंगी मरक्ता फत्रबा खरफ याव हाइबसि मसाना ताबनी अदुबो हेक यारिबा मखैदि पुलिस अमा ओइबगी नीति नियम आइन बुकी नि इकाय खुमनना सनहननबा मणिपुर पुलिस की मकोक थोंगबसिंगना थबक लखटफम थुई अमरमदा मणिपुर सरकार की मैकेदिगी सु हौजिक ड्राई स्टेट ओइरिबा मणिपुर युंगांगी इसाव थोगलिबसि मतौ करमना नो हाइबदु थिजिनफम थुई सरकार की यामना इकाई निंगाई ओइरिबदि सरकार की मखादा लैरिबा अहानबा मणिपुर राइफल्स की कैंटीन असिदा मखल मखा कियागी युंगा कया मनुम फंगली कैंटीन असिदगी फंगलिबा युंगांग असिना मपान अमुक थादोरक्तुना इम्फाल मनुंग अमदि अकोइबदा युंगांगी दुकान फंगनबदा मतेंग पांगलिबा असिनि मदुना कैंटीनदा फंगलिबा युंगांग सिंग अदु जवान सिंगी दमक्ता ओइना सप्लाई तौदबा यादि हाइबा लैरगसु कैंटीन वांग मलाना असौबा यु योनफम सिंगना फंगनबगी लंबी अमा साउना फाटपगुम तौरिबसिदि मफम मतम चाना थिंहौबना लाइबाक्सिगी अफब ओइगनि मरमदुना हौजिक मणिपुरदा मयाई कावा चिंजा सिजिनबा थिंगबा लूप क्या थोलक्तुना थवाई खोबाक्ता हापतुना निशा थिंगगी थबक चंगसिलिबसिदा मरु ओइना मणिपुर सरकारना मपुंग फाना सगतम थुई लोइनना पैसा पीरगा यु योनबा याहनबा अमदि सिक्युरिटी पर्सनल खरना यु योनफमदगी यामना फोंग सेल खाइदुना सेंदा लंबी अमा ओइरगा यु योनबसिंग सगोलिबसिसु सरकारना थिंगनबा थबक लखटफम थोकले हाइबा वफमसिंगसि सिनि म्याम ngasi share tawjaribasi masu mayam gi wakhalon do kari lebibi have sunge sudana comment box da share tawbiramu haina channel sigi mekedi haijari du mya asi goinadi haujiko inadi kainar and thank you